TOMTV gi Keithelgi Mapao yingbiriba mamal yamna viewers pumnamakpu adonge anchor oina marina chanuna taram nokchabaga loinane kai khumna buchari ngasi su miyamgi damakta anoba Keithelgi anoba Mapao Thoubal Tangjeng gi damak hojik akhoi TOMTV gi team waithau golai dagi khajitang haidharaklaga leiba akhoi Tangjeng Khongnangkhong hariba mafam khoi Keithel state sta leizare Keithel asi Khoirambal Keithel dagi chawrakna 18 kilometers mu chatleba leiba mafamni mafam ase yamna chawna Keithel se leitragasu akhoi adum mayamna ama chatluraga kainom hanarakpada adum chathuba matamda mafamsida changjala khoi kongreng adai haira mayam adum phangba mayamna leinaba mafamni mafam asdeista leiriba imaibel singa unadona wari watai sanajage mayam punna mityang taminadringai gi mangoina na gas ki paw makhak thamjage minga leifam ga haibi ai sanahan kawe si Tangjeng dagi ma Keithel phambirak pa kyam kuirage ha Keithel phambirak pa kyam kuirage kuire sahi mari manga sure puchai sing sidi swai dagi dum oira natraga na su adagi bazar dai su lawi sai dai su yo dum lawaga dum yo ado hujik akoina abadi akoi hujik kano uri tharoi kai dagi thambo kai su mayam ui ko ado si sidi akoi swai dagi oidora natraga na akoi si pat dagi ado ima hoina tharoi se hujik se akhoi lawba matamda tikpiba matamda kya no tawbiran duga matamda ne nifu ti e duga khoina yankai yole adagi humpuju yole ada moi dei di amta habakte akhoi se de hape tiri miri dum ta yam tungba nate da amadai khalem ado thambau sidi kamai tawbunai ma ta habi thambau je sani gi ahum yomba yawi adagi samagi ani yoli adagi ahum yoli Chawgana sauna yole piagana picnic. Ma hoina tikpirak pa matamda di kya da tikpirak. Akoina tiglakpa matamda moise kunthra nga ju ti masana kunthra nga dagi asawbana nifu ju ti. Kumasina samagi ahum yole bako adagi asaw khara mayaisina samagi ani yole sawbasina sanigi ahum yole. Singi pothok ne bako ado akoina yankhai gi ahum yomba yawi ani yomba yawi dagi ampi sam da yakai yomba yawe kihom se ching hai se karamba ching dagi si chiru gi sing si dagi chiru gi kihom oi doine ba ane chiru moi sibu ai koi gi abadi ching abadi kihom mafam se mana de dana ado mahau se kamai tawge si gi si mahau je akoi si singi sidi mahau lei hawe ba kihom atai ga mana de haba akoi si chiru gi sidi adum thumme hawe adum akoi ayam bersih dum yol. Leba hawai je akoina nifu da lawi yankai da yoli ko. Adagi komla ji sa kiji da sama yoli sangkun yoli. Adagi puroi jina yana mai makha pole. Sama ji yoli kunju yoli. Sama yankai yoli kauta da. Akoina lawbana sangkun tha lawi. Kautum akoi kuntha yole. Kauta da kuntha. Ina kya da tikpirai no. Akoina je kauta asawba je ase nifu da lawredana aduga masasi da kuntha yomba adu kongreng sina swai oibidora kamai tawdoi serogi ni sina koina bora da lupali singa maga sawnga adu mai lawe aduga koina kg da yankhai ju yoli nifu ju yoli yana be makha pole laifam je haibong le Tangjeng ming inau ko yam nongai je ima Keithel phambira pa kyam kuirage sahi tara mari manga sura khoi da phamai sida phamai sa adudi yam kuire ne ko adu Keithel se yam di kuire adu Keithel sibu sumaina habadi hujik leiba phibam se sidai na taba kitang phajana saraga Keithel ama oina mafam sida ningthina saraga leihaning bagi wakhalon leibibra kamai to Kathen janu sa bai je moi gi lam jaga soi moi lawma pa ni na sidu ona hairi ba khoi je akoina di sidu oi khara phamgi ge na hairi ba maina ta ad imagi pochei sing se imana kya da tikpire ino kya da yolina bada chawrang na pochei sing ta pione stay da khoi gi strawberry su leire si huji khoi gi Manipur gi pano do oram do male mane akoina se chatuk ta lawe aduga kano yole chatuk yang khai smai yole farm ji bu karai wai de no strawberry se ka
ꯑꯩꯈꯣꯏ ꯁꯤ ꯀꯤꯌꯥꯝꯗꯩꯅꯦ ꯀꯤꯌꯥꯝꯗꯁꯨ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯐꯖꯅ ꯄꯨꯊꯣꯛꯑꯦꯕ ꯄ꯭ꯔꯗꯛꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗꯒ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯌꯣꯜꯂꯛꯏꯁꯦ ꯏꯃꯥ ꯍꯣꯏꯅ ꯀꯌꯥꯗ ꯀꯃꯥꯏꯅ ꯆꯥꯇꯨꯛꯇ ꯂꯧꯋꯦ ꯑꯗꯨꯒ ꯆꯥꯇꯨꯛ ꯌꯥꯡꯈꯩ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯣ ꯀꯤꯂꯣꯗ 450ꯗ ꯌꯣꯜꯂꯦꯕ ꯀꯩꯅꯣ 400ꯇ ꯂꯧꯔꯒ ꯑꯗꯣ ꯊꯝꯕꯧꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯌꯣꯡꯆꯥꯛꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯨꯖꯥꯛꯀꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯃꯃꯜꯗꯣ ꯈꯔ ꯇꯥꯛꯄꯤꯌꯨ ꯑꯣ ꯊꯝꯕꯧꯁꯦ ꯑꯩꯈꯣꯏꯅ 200 300 ꯍꯥꯏꯔꯒ 100 ꯌꯣꯟꯕꯁꯨ ꯌꯥꯎꯏ 100 300 ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯑꯗꯩ 5 ꯇꯔꯨꯛ ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯌꯣꯡꯆꯥꯛꯁꯦ 100ꯒꯤ 8 9 ꯍꯥꯏꯔ 10 ꯌꯣꯜꯂꯤ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯣꯔꯦꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯣꯔꯦꯔꯣꯝꯒꯤꯁꯨ ꯌꯥꯎꯔꯦ ꯆꯤꯡꯒꯤꯁꯨ ꯌꯥꯎꯔꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯆꯤꯡꯒꯤꯁꯤꯅ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯃꯣꯔꯦꯒꯤꯁꯤꯅ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯏꯅꯣ ꯃꯣꯔꯦꯒꯤꯁꯦ ꯈꯔ ꯅꯧꯕꯁꯤꯅ 110 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯒꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯁꯤꯅ 100 3 8 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯃꯣꯔꯦꯒꯤꯁꯦ ꯑꯥ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯁꯤꯅ ꯀꯌꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯁꯤꯅ 100ꯒꯤ 5 3 ꯑꯩꯈꯣꯏ ꯌꯣꯟꯕꯁꯨ ꯌꯥꯎꯏ ꯁ꯭ꯋꯥꯏꯒꯤꯁꯤꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯌꯣꯡꯆꯥꯛꯁꯦ ꯑꯁꯣꯝ ꯃꯇꯥꯏꯒꯤꯁꯦ ꯈꯔ ꯉꯧꯔꯨꯅꯕꯁꯦ ꯁꯤꯁꯤꯅ 100 3 8 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯒꯤ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯕꯥꯛ ꯍꯋꯥꯏ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯨꯖꯥꯛꯁꯨ ꯌꯥꯝ ꯌꯥꯎꯕ ꯎꯏꯀꯣ ꯆꯨꯖꯥꯛꯁꯤꯅ ꯀꯩꯅꯣ ꯌꯣꯜꯂꯦ ꯃꯄꯨꯟꯗ 100 ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯕꯨ ꯆꯨꯖꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯅꯅꯦ ꯉꯟꯅ ꯄꯨꯊꯣꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯉꯟꯅ ꯄꯨꯊꯣꯔꯛꯄ ꯑꯣ ꯑꯗꯨꯗꯤ ꯂꯩꯕꯥꯛ ꯍꯋꯥꯏ ꯀꯩꯀꯩꯁꯨ ꯌꯥꯎꯋꯦ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯩꯕꯥꯛ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏꯅ ꯀꯧꯇꯥꯗ 95 ꯂꯧꯏ 50 ꯌꯣꯜꯂꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯗꯨꯝ ꯁꯤꯠꯄꯤꯕ꯭ꯔꯣ ꯏꯃꯥ ꯍꯥꯏꯕꯗꯤ ꯌꯣꯜꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯒꯗꯤ ꯀꯥꯟꯅꯩ ꯌꯥꯝ ꯀꯥ ꯍꯦꯟꯅꯗꯤ ꯁꯤꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛꯇꯤ ꯃꯔꯛ ꯑꯝꯗꯤ ꯌꯥꯝ ꯁꯤꯠꯂꯝꯃꯦ ꯑꯩꯈꯣꯏꯅꯁꯨ ꯁꯨꯝ ꯎꯕꯗ ꯁꯤꯒꯤ ꯃꯄꯥꯁꯦ ꯃꯌꯥꯝꯅ ꯈꯥꯝꯅꯔꯒ ꯄꯣꯠ ꯆꯩ ꯂꯩꯕ ꯑꯗꯨꯝ ꯎꯏ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯥꯛꯅꯕ ꯃꯥꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯋꯥꯠꯂꯦ ꯍꯥꯏꯁꯦ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯇꯧꯕꯁꯤꯗꯅꯦ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯈꯔ ꯋꯥꯠꯂꯦ ꯀꯩꯅꯣ ꯑꯣꯏꯔꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯈꯔꯕꯨꯗꯤ ꯁꯤꯜꯂꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯏꯃꯥ ꯑꯃ ꯊꯝꯕꯧ ꯌꯥꯝ ꯀꯟꯅ ꯆꯥꯝꯃꯒ ꯂꯩꯔꯤ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯏꯃꯥ ꯊꯕꯛ ꯌꯥꯝ ꯀꯟꯅꯁꯨ ꯇꯧꯕꯤꯔꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯁꯤ ꯌꯥꯒꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯦꯕ ꯑꯗ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯇꯥꯡꯖꯦꯡ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯑꯩꯒꯤ ꯃꯤꯡꯅ ꯆꯅꯝ ꯏꯕꯦꯝꯃ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯀꯩꯊꯦꯜ ꯐꯝꯃꯤ ꯀꯨꯏꯔꯦ ꯁꯤꯗꯩꯁꯤꯗ ꯆꯥꯎꯔꯥꯛꯅ ꯃꯤ ꯀꯌꯥꯃꯨꯛ ꯀꯃꯥꯏꯅ ꯐꯝꯃꯝꯒꯦ ꯀꯩꯊꯦꯜꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏ 2 3ꯈꯛ ꯐꯝꯃꯝꯃꯦ ꯀꯩꯊꯦꯜꯒ ꯁꯨꯃꯥꯏꯅ ꯁꯥꯔꯝꯗꯦꯗ ꯃꯇꯝꯗꯨꯗꯗꯤ ꯊꯝꯆꯦꯠ ꯈꯒ ꯍꯦꯛꯎꯔꯒ ꯁꯨꯝ ꯌꯣꯜꯂꯝꯕꯅꯦꯕ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯈꯒ ꯀꯥꯟꯅꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛ ꯐꯝꯕꯤꯔꯤꯁꯦ ꯃꯤ ꯀꯌꯥꯃꯨꯛꯅꯣ ꯑꯩꯈꯣꯏ ꯁꯤ ꯐꯝꯃꯤꯁꯤ ꯑꯩꯈꯣꯏ ꯁꯤꯗꯒꯤꯅ ꯁꯤꯒꯤ ꯋꯥꯏꯊꯧ ꯒꯣꯂꯥꯏꯐꯥꯎ ꯊꯥꯔꯒꯗꯤ ꯃꯤ ꯑꯗꯨꯝ 90 50ꯗꯤ ꯑꯗꯨꯝ ꯁꯨꯔꯝꯃꯅꯤ ꯊꯝꯕꯧꯁꯦ ꯏꯃꯥ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯔꯣ ꯑꯧ ꯃꯥꯅꯤ ꯑꯩꯈꯣꯏ ꯁꯤ ꯄꯥꯠꯇꯒꯤ ꯇꯥꯟꯕꯅꯦ ꯏꯃꯥꯅ ꯏꯁꯥꯅ ꯇꯥꯟꯖꯔꯛꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯇꯥꯟꯕ ꯁꯪꯗꯕꯅꯤꯅꯅꯦ ꯃꯤꯅ ꯊꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕ ꯑꯣ ꯏꯃꯥꯅ ꯀꯌꯥꯗ ꯀꯃꯥꯏꯅ ꯇꯤꯛꯄꯤꯔꯒ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯇꯧꯕꯗ ꯂꯨꯄꯥ ꯀꯩꯅꯣ ꯂꯧꯏ 35 ꯑꯩꯈꯣꯏꯅ ꯌꯣꯟꯕꯗ 200 300ꯁꯨ ꯌꯣꯜꯂꯤ 100 200ꯁꯨ ꯌꯣꯜꯂꯤ ꯄꯤꯛꯄ ꯃꯇꯝꯗꯅ 35 ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯆꯥꯎꯕ ꯄꯤꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯆꯥꯅꯅꯦ 2 3 ꯄꯥꯏ ꯑꯆꯧꯕꯁꯤꯅ ꯑꯃꯃꯝ ꯄꯥꯏ ꯍꯥꯏꯗꯤ ꯃꯆꯥꯗꯨꯅ ꯀꯌꯥꯗ ꯀꯃꯥꯏꯅ ꯑꯣꯏꯔꯤꯅꯣ ꯑꯗꯨꯝ ꯃꯃꯜ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯈꯔ ꯄꯤꯛꯄꯁꯦ ꯁꯤꯒꯤ ꯁꯥꯏꯖꯁꯦ ꯁꯤ 100 3 ꯌꯣꯟꯕ 4 ꯌꯣꯟꯕ ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯁꯨꯃꯥꯏꯅ ꯈꯔ ꯄꯤꯛꯄꯁꯤꯅ ꯑꯃꯨꯛ 10ꯒꯤ 100ꯒꯤ 50ꯒꯤ ꯁꯤꯡꯖꯨꯒꯤ ꯑꯗꯨꯝ ꯂꯧꯕ ꯑꯗ ꯏꯃꯥꯒꯤꯁꯦ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯣꯡꯒ꯭ꯔꯦꯡꯗꯤ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯂꯣꯝꯒꯤ ꯗꯤꯃꯥꯄꯨꯔꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯑꯥ ꯏꯃꯥꯅ ꯀꯌꯥꯗ ꯇꯤꯛꯄꯤꯔꯒ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯑꯩꯈꯣꯏꯅ ꯕꯣꯔꯥꯗ 1,000ꯒ 100 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯑꯗꯨꯒ ꯀꯦꯖꯤꯗ 50 ꯑꯣꯜꯂꯦ ꯀꯦꯖꯤꯗ 50 ꯑꯣꯜꯂꯦꯕ ꯑꯗꯣ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯨ ꯌꯥꯎꯕ ꯃꯥꯜꯂꯦ ꯏꯃꯥꯒꯤꯁꯦ ꯍꯧꯖꯤꯛꯁꯦ ꯁ꯭ꯇ꯭ꯔꯣꯕꯦꯔꯤꯁꯦ ꯌꯥꯝ ꯐꯖꯅ ꯄꯨꯊꯣꯛꯅꯔꯛꯑꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤꯁꯦꯀꯣ ꯀꯌꯥꯗ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯅꯣ ꯏꯃꯥꯅ ꯃꯐꯝꯁꯦ ꯀꯥꯏꯋꯥꯏꯗꯒꯤ ꯂꯧꯕꯤꯔꯤꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯅꯨꯡꯗꯒꯤ ꯍꯦꯛꯄꯅꯦ ꯑꯣ ꯁ꯭ꯋꯥꯏꯁꯤꯗꯒꯤ ꯎꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯄꯤꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯧ ꯉꯝꯃꯤ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯊꯥꯏ ꯍꯥꯏꯕ ꯏꯃꯥꯅ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯑꯒ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯑꯩꯈꯣꯏꯅ ꯀꯦꯖꯤꯗ 400ꯇ ꯂꯧꯋꯦ ꯑꯗꯨꯒ ꯄꯋꯥ ꯃꯈꯥꯏꯗ 100 ꯑꯣꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯡꯒ꯭ꯔꯦꯡꯁꯤ ꯃꯄꯥꯟꯒꯤ ꯀꯣꯡꯒ꯭ꯔꯦꯡ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕ꯭ꯔꯣ ꯍꯥꯏꯕꯗꯤ ꯐꯪꯕꯤꯗꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯋꯥꯏꯗꯗꯤ ꯐꯪꯗꯕ ꯑꯩꯈꯣꯏꯒꯤ ꯐꯪꯉꯒꯁꯨ ꯆꯔꯥ ꯑꯃ ꯀꯔꯤ ꯑꯃ ꯆꯥꯕꯗ ꯍꯦꯟꯅ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯌꯣꯟꯅꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ ꯑꯗꯣ ꯀꯩꯊꯦꯜꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯉꯁꯥꯏ ꯏꯃꯥ ꯑꯃꯅ ꯍꯥꯏꯕꯤꯔꯛꯄꯗ ꯃꯤꯒꯤ ꯃꯐꯝꯅꯤꯅ ꯈꯤꯇꯪ ꯀꯩꯅꯣ ꯁꯥꯕ ꯃꯐꯝꯁꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯗ ꯁꯤꯒꯤ ꯇꯣꯟ ꯀꯦꯁꯔ ꯂꯩꯁꯦ
ꯁꯤꯁꯤꯒꯤ ꯃꯄꯨꯁꯤꯅ ꯂꯧꯕꯅꯦꯕ ꯑꯗ ꯃꯣꯏꯅ ꯁꯤ ꯂꯩꯕꯥꯛ ꯊꯣꯟꯖꯜꯂꯅꯤ ꯑꯗꯣ ꯁꯤꯁꯦ ꯃꯇꯝ ꯈꯔ ꯂꯧꯊꯣꯛꯑꯣꯅ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯧꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯌꯨꯝꯅꯦꯕ ꯁꯤ ꯂꯩꯁꯦ ꯁꯤ ꯊꯣꯡꯒꯥꯟꯁꯤ ꯑꯗꯨꯝ ꯀꯣꯊꯔ ꯑꯗꯨꯝ ꯁꯦꯝꯅꯦꯕ ꯑꯗꯨꯝ ꯐꯝꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕꯁꯦ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ TOMTVꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤꯗꯃꯛꯇ ꯂꯥꯛꯆꯕꯅꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯁꯤ ꯇꯥꯡꯖꯦꯡ ꯃꯤꯡꯅ ꯃꯉꯣꯡꯉꯥꯟꯕꯤ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯊꯥ ꯃꯔꯤ ꯃꯉꯥꯗ ꯉꯥꯏꯔꯤ ꯍꯥꯟꯅꯗꯤ ꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕꯅꯦ ꯑꯗꯣ ꯗꯨꯀꯥꯟ ꯐꯝꯕꯁꯤꯒ ꯁꯤꯒ ꯀꯅꯥꯅ ꯀꯥꯟꯅꯒꯦ ꯁꯤꯅꯗꯤ ꯀꯥꯟꯅꯩꯗ ꯗꯨꯀꯥꯟꯒꯤꯗꯤ ꯁꯨꯝ ꯀꯩꯅꯣꯅꯤꯅ ꯁꯨꯝ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯦꯟꯗꯣꯡ ꯂꯩꯕꯅꯦ ꯑꯗ ꯏꯃꯥꯒꯤ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯃꯜ ꯈꯔ ꯈꯔ ꯈꯪꯖꯒꯦ ꯏꯃꯥꯅ ꯀꯌꯥꯗ ꯇꯤꯛꯂꯛꯑꯒ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯋꯥꯏ ꯊꯔꯥꯛꯁꯤꯅ ꯀꯦꯖꯤꯗ 90 ꯂꯧꯔꯦ ꯁꯤꯗ 50ꯁꯨ ꯌꯣꯜꯂꯦ ꯍꯨꯝꯐꯨꯁꯨ ꯌꯣꯜꯂꯦ ꯍꯋꯥꯏ ꯃꯨꯕꯤꯁꯤꯅ 30ꯗ ꯂꯧꯔꯦ ꯁꯤꯗ 50 ꯌꯣꯜꯂꯦ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯨ 90ꯗ ꯂꯧꯔꯦ 50ꯁꯨ ꯌꯣꯜꯂꯦ ꯍꯨꯝꯐꯨꯁꯨ ꯌꯣꯜꯂꯦ ꯆꯥꯛꯁꯤꯅ ꯑꯩꯈꯣꯏꯅ 100ꯒꯤ 3 ꯇꯧꯔꯦ ꯑꯥꯗꯒꯤꯅ 4 ꯁꯥꯔꯦ ꯑꯩꯈꯣꯏꯅꯅꯦ ꯀꯩꯅꯣꯁꯤꯗ 3 ꯇꯧꯔꯦ ꯃꯣꯏꯅ ꯑꯗꯩ 9 ꯁꯥꯔꯦ ꯍꯥꯏꯕ ꯑꯅꯤ ꯇꯣꯡꯕ ꯑꯣ ꯑꯗꯨ ꯏꯃꯥ ꯀꯣꯡꯒ꯭ꯔꯦꯡꯁꯨ ꯌꯥꯎꯕꯒꯤ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯀꯃꯥꯏꯅ ꯀꯣꯡꯒ꯭ꯔꯦꯡꯁꯦ ꯑꯩꯈꯣꯏꯅ ꯕꯦꯛꯇꯅꯦ ꯀꯣꯡꯒ꯭ꯔꯦꯡꯁꯤꯅ ꯑꯩꯈꯣꯏꯅ ꯕꯦꯛꯇ 1,100 ꯂꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯣꯏꯔ ꯌꯣꯟꯕꯗꯗꯤ ꯀꯦꯖꯤꯗ 50 ꯌꯣꯜꯂꯦ ꯑꯗꯣ 1,500 ꯃꯨꯛꯇꯤ ꯂꯦꯝꯃꯦ ꯕꯦꯛ ꯑꯃ ꯂꯧꯕ ꯆꯨꯖꯥꯛꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯊꯥꯕ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯥꯏ ꯋꯥꯏꯒꯤꯅꯣ ꯁꯣꯟ ꯃꯄꯥꯟ ꯂꯝꯂꯣꯝꯗꯩ ꯄꯨꯁꯜꯂꯛꯄ ꯑꯣ ꯃꯄꯥꯟꯒꯤ ꯆꯨꯖꯥꯛꯅꯦꯕ ꯁꯤꯁꯦ ꯃꯄꯥꯟꯒꯤꯅꯤ ꯑꯣ ꯍꯧꯖꯤꯛ ꯆꯨꯖꯥꯛ ꯃꯇꯝꯁꯤ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯩꯈꯣꯏ ꯁꯤꯒꯤꯗꯤ ꯑꯣ ꯏꯃꯥꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯗꯥꯏ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯤꯛꯄꯤꯔꯛꯏꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯕꯖꯥꯔꯗꯒꯤ ꯇꯤꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯇꯤꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯕꯖꯥꯔꯗꯩꯁꯨ ꯂꯧꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯁꯨꯝ ꯃꯔꯣꯏ ꯃꯔꯥꯡ ꯑꯃꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯧꯔꯦ ꯑꯅꯝꯕꯅ ꯕꯖꯥꯔꯗꯩ ꯂꯧꯔꯦ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯕ ꯎꯏ ꯑꯩꯈꯣꯏꯒꯤ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕ ꯃꯪꯒ꯭ꯔꯥ ꯑꯉꯥꯡꯕꯁꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯥꯟꯕꯅꯤ ꯑꯁꯤꯅ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯁꯤ ꯀꯦꯖꯤꯗ 30 ꯂꯧꯔꯦ ꯑꯩꯈꯣꯏꯅ 100 ꯌꯣꯜꯂꯦ ꯃꯁꯤꯅꯤ ꯉꯁꯤ TOMTVꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯥꯝꯕꯗꯨ ꯑꯩꯈꯣꯏꯒꯤ ꯐꯪꯅꯕꯒꯤꯗꯃꯛꯇ TOMTVꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯣꯠꯅꯖꯒꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯅꯧꯕ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯃꯄꯥꯎ ꯄꯨꯗꯨꯅ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯟꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ